ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡ ꯏꯃꯥꯂꯣꯟꯗ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯐꯣꯛꯂꯣꯔ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯁꯤꯒꯤ ꯂꯤꯡ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯅꯠꯇ꯭ꯔꯒꯅ ꯀꯃꯦꯟꯗ ꯄꯤꯟ ꯇꯧꯔꯒ ꯍꯥꯞꯆꯔꯝꯒꯦ ꯁꯣꯏꯗꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯞꯆꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒ ꯈꯔ ꯃꯥꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯍꯧꯖꯤꯛ ꯍꯥꯞꯆꯒꯗꯧꯔꯤꯕꯁꯤꯅ ꯑꯩꯃꯣꯜꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯗꯨꯅ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯃꯧ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯊꯥ ꯁꯨꯖꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯕꯨꯛ ꯌꯦꯛꯄ ꯈꯣꯠꯄ ꯇꯧꯕꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯕꯗꯤ ꯍꯦꯛꯇ ꯑꯗꯨꯃꯛ ꯐꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯅꯣꯡꯃꯇꯗ ꯃꯆꯥ ꯄꯣꯛꯂꯝꯃꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯑꯉꯥꯡ ꯑꯃꯅ ꯅꯨꯄꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯑꯣꯏꯔꯦ ꯅꯨꯄꯥꯗꯨꯅ ꯉꯥꯝꯕꯣꯝ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯁꯨꯏꯇꯤꯡ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯎꯔꯛꯂꯦ ꯃꯃꯥ ꯑꯅꯤꯁꯤꯅ ꯂꯧ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯌꯦꯡꯒꯣꯟꯗ ꯑꯉꯥꯡꯁꯤꯡꯗꯨ ꯇꯨꯝꯍꯜꯂꯝꯃꯤ ꯃꯃꯥ ꯑꯅꯤꯁꯤꯅ ꯂꯧ ꯂꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛꯇꯃꯛ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯤꯛꯅꯔꯒ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯃꯃꯥ ꯑꯅꯤꯗꯨꯅ ꯌꯦꯡꯒꯣꯟ ꯑꯃꯃꯝꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯔꯒ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯧ ꯂꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛ ꯍꯦꯛꯇ ꯄꯨꯟꯁꯤꯟꯅꯈꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯁꯤꯛꯇꯨꯅ ꯐꯣꯏꯗꯨꯅ ꯇꯧꯕꯗꯨꯗ ꯃꯃꯥ ꯑꯅꯤꯗꯨꯗꯤ ꯅꯪꯒꯤ ꯑꯉꯥꯡꯅ ꯑꯩꯒꯤ ꯑꯉꯥꯡꯗ ꯁꯤꯛꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯠꯅꯔꯛꯂꯝꯃꯤ ꯃꯃꯥ ꯑꯅꯤꯁꯤ ꯈꯠꯅꯔꯕꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯍꯦꯛꯇꯃꯛ ꯄꯨꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯂꯥꯏꯅ ꯇꯝꯕꯗꯨ ꯇꯥꯏꯕꯪꯗꯗꯤ ꯈꯪꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯔꯣꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯑꯅꯤ ꯐꯥꯎꯕ mabuk yekpa tauraba phawada makhoi anisi punna phaminabada phalibani asum tongna nongma hokhibana suitinga ngambomga pakhang leisabi pharak lamme mioi bagi laibak tungda kari thoklakpa yabagi haibasi kanana su khangde suiting amasung ngambom makhoi anidi amana amabu udabada leiba ngamde makhoi ani pamnarabasu mama anidi khanakhibadagi masanupi piroi haina sukya yana khidre suiting na ngambomda khudop ama pirammi aduga masi aini aigi thawai makni haina khallu hairammi ngambomna khudoptu suktha thadokdana adumak sirammi nongma numit amada ngambomna pam haiba salammi mahakna asum pam haiba matamda khudoptu khiaw launa khanghodana kelammi hariba tanjatuda usek singnasu huye naye maloi phajamate haina khonglammi haibadi nangi nungsibidu loikhre haibani maduda ngambomna usekna khonglakle magi nungsibisi loiraba male siraba male khanduna mayomda parap halaklammi mayom hek yauragadi tumbada yu hairaga tumbada yu haplaga suitingi sifamdu thiraklammi ngambomna kangjai sanaraga leiramba angangsinggi manakta sangsillammi aduga hangi suitingna siribasi kadaidano angangsing nakhoi khangbra angangsingna khangde hairammi khanglabasu nangonda takloi ima ipana saigani haina taklamde hangba khudingmak amata takpirakhide ngambom asum thirakpa matamda laina thaujanbiduna mamai thangdadi thengnarammi mahakna thengnaba kandadi suitingdudi asibagi tumphamda tumlaga leirammi makhoigi chanabida phumnasi haiduna thaurang taurammi makhoigi chanabidadi phi ama turaga phumringai matamda asibadu yomnanaba hotnai adubu kana amatana madugi maongdu taba sungam ngamdre ngambom natana kana amatana tuba haidre ngambom na tuba matamdadi sapsana takre adudagidi phumlasi haiduna akhang aisingna solaga asibadu amuk thangnaba hotnabadadi kana amatana thangba ngamdre ngambom na isai saktuna nungsiba oirabadi iyang hallu haina thangba kandadi iyang na thangalaklammi adudagidi mangpham tana pure mayamna phumlasi haiduna tawbadasu kana amatana inthaba ngamdre matamaduda ngambomna magi nungsibagi waridu liraga inthaba matamdadi iyang na chatkhre ngambomdu yamna nungairamde mahaki nungsibiga kainaragani khanbada aduki matik kaplammi masigi matung mahakna suitingi mongphamda lei phajaba ama tharammi
ꯂꯩꯗꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯐꯖꯅ ꯁꯥꯠꯂꯦ꯫ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯂꯩꯅ ꯐꯖꯅ ꯁꯥꯠꯄꯗꯨ ꯁꯨꯏꯇꯤꯡꯒꯤ ꯊꯋꯥꯏꯅ ꯎꯔꯝꯃꯤ꯫ ꯁꯨꯏꯇꯤꯡꯅ ꯎꯆꯦꯛ ꯑꯃ ꯊꯥꯔꯛꯇꯨꯅ ꯂꯩꯗꯨ ꯍꯦꯛꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛꯇꯨꯅ ꯂꯩꯗꯨ ꯍꯦꯛꯂꯛꯂꯒ ꯁꯨꯏꯇꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯉꯥꯝꯕꯣꯝꯅ ꯅꯣꯡꯃꯒꯤ ꯂꯩ ꯑꯃꯃꯝ ꯂꯩꯔꯝꯗꯕꯗꯨꯗ ꯀꯅꯥꯅ ꯍꯦꯛꯄꯅꯣ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯉꯥꯝꯕꯣꯝꯅ ꯂꯨꯝꯂꯒ ꯌꯦꯡꯕꯗꯗꯤ ꯎꯆꯦꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯎꯆꯦꯛ ꯑꯗꯨꯅ ꯂꯩꯗꯨ ꯃꯆꯤꯟꯅ ꯆꯤꯛꯂꯒ ꯍꯦꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯉꯥꯝꯕꯣꯝꯅ ꯐꯥꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯒꯅꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯎ, ꯑꯩ ꯅꯪꯒꯤ ꯅꯨꯄꯤ ꯁ꯭ꯋꯔꯒꯗ ꯂꯩꯕꯗꯨꯅ ꯊꯥꯔꯛꯄꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯎ, ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯝꯕꯣꯝꯅ ꯅꯪꯅ ꯄꯨꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯆꯦꯛꯇꯨꯒꯤ ꯃꯁꯥꯗ ꯌꯥꯜꯂꯒ ꯉꯥꯝꯕꯣꯝ ꯁꯔꯒꯗ ꯁꯨꯏꯇꯤꯡ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝ ꯄꯨꯈꯤꯗꯨꯅ ꯉꯥꯝꯕꯣꯝꯗꯨ ꯁꯨꯏꯇꯤꯡꯒꯤ ꯃꯅꯥꯛ ꯊꯨꯡꯂꯝꯃꯤ꯫ ꯉꯥꯝꯕꯣꯝꯁꯨ ꯁꯨꯏꯇꯤꯡ ꯎꯅꯕ ꯐꯪꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇꯁꯨ ꯂꯥꯂꯨꯞ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯁꯤꯕꯒꯤ ꯊꯋꯥꯏꯁꯤꯡꯗꯨ ꯂꯥꯂꯨꯞ ꯀꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯕꯒ ꯑꯍꯤꯡꯕꯒꯗꯤ ꯀꯟꯕ ꯃꯥꯟꯅꯗꯕꯅꯤꯅ ꯉꯥꯝꯕꯣꯝꯅ ꯑꯁꯤꯕꯒꯤ ꯃꯔꯛꯇ ꯊꯕꯛ ꯁꯨꯕꯗꯨ ꯌꯥꯝꯅ ꯐꯖꯅ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯀꯥꯟꯗ ꯁꯨꯏꯇꯤꯡꯅ ꯉꯥꯝꯕꯣꯝꯗ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯝꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯐꯝꯗ ꯇꯨꯝꯅꯅꯕ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯝꯕꯣꯝꯅ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯝꯅꯤꯡꯗꯨꯅ ꯇꯨꯝꯂꯨꯕ ꯀꯥꯟꯗꯗꯤ ꯑꯁꯤꯕꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯕꯅꯤꯅ ꯑꯀꯤ ꯑꯀꯤꯕ ꯃꯑꯣꯡ ꯀꯌꯥꯃꯔꯨꯝ ꯎꯔꯛꯄꯗꯒꯤ ꯑꯍꯤꯡꯗ ꯁꯨꯏꯇꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯏꯇꯤꯡꯅ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗ꯭ꯔꯥ, ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤꯒꯤ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯌꯥꯝꯗꯨꯅ ꯂꯥꯏꯁꯪ ꯁꯥꯁꯤ ꯎ ꯌꯥꯟꯁꯤ ꯍꯥꯏꯗꯨꯅ ꯀꯦꯀꯣꯡ ꯍꯥꯏꯕ ꯎꯗꯨ ꯌꯥꯟꯗꯨꯅ ꯃꯈꯣꯏ 10-20 ꯆꯪꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤꯅ ꯎ ꯑꯃ ꯄꯨꯕ ꯃꯇꯝꯗ ꯃꯈꯣꯏ 10-20 ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯝꯕꯣꯝꯗꯤ ꯃꯊ ꯅꯠꯇꯅ ꯎꯖꯥꯎ ꯑꯃ ꯄꯨꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯥ ꯇꯥꯟꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯇꯤꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯩ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯝꯕꯣꯝꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯅ ꯇꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯊꯋꯥꯏ ꯃꯌꯥꯝꯗꯨꯅꯗꯤ ꯉꯥꯝꯕꯣꯝꯒꯤ ꯃꯅꯥꯛꯇ ꯀꯩ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯇꯤꯟꯗꯨꯃ ꯍꯥꯠꯄꯗ ꯁꯥ ꯑꯆꯧꯕ ꯑꯃ ꯍꯥꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ꯫ ꯉꯥꯝꯕꯣꯝꯅꯗꯤ ꯇꯤꯟꯗꯨ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯕꯗ ꯀꯥꯡ ꯍꯥꯠꯄꯗꯧꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯥꯝꯕꯣꯝꯗꯤ ꯁꯥ ꯌꯥꯝꯅ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯇꯟꯗꯟꯗꯧꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯗꯨꯅ ꯄꯥꯏꯕꯗꯨ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯉꯥꯝꯕꯣꯝꯅ ꯎꯈꯤꯗ꯭ꯔꯦ꯫ ꯉꯥꯝꯕꯣꯝꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯟꯅꯕꯗꯨ ꯉꯥꯝꯕꯣꯝꯅꯗꯤ ꯂꯝꯕꯤ ꯈꯪꯗꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯇꯟꯗꯟꯁꯤꯡ ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯡꯗꯨꯅꯤ ꯈꯪꯗꯕꯅ ꯃꯈꯨꯠꯅ ꯀꯟꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯥꯛꯄꯅ ꯁꯨꯏꯇꯤꯡꯒꯤ ꯂꯩꯐꯝ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯋꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯃꯤꯁꯤꯡꯗꯨ ꯃꯥꯡꯈ꯭ꯔꯒ ꯂꯝꯕꯤꯗ ꯇꯟꯗꯟ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯏꯇꯤꯡꯅ ꯃꯐꯝꯁꯤꯗꯤ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯅꯤ, ꯇꯥꯏꯕꯪꯄꯥꯟ ꯅꯠꯇꯦ, ꯅꯪꯅ ꯀꯟꯊꯠꯈꯤꯕ ꯇꯟꯗꯟꯁꯤꯡꯗꯨꯗꯤ ꯇꯟꯗꯟ ꯅꯠꯇꯦ, ꯊꯋꯥꯏꯁꯤꯡꯅꯤ, ꯃꯈꯣꯏ ꯈꯔꯗꯤ ꯁꯤꯔꯝꯂꯒꯅꯤꯗꯣ ꯍꯥꯏꯗꯨꯅ ꯁꯨꯏꯇꯤꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯏꯇꯤꯡꯅ ꯅꯪ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯈ꯭ꯔꯣ, ꯑꯩꯒ ꯂꯩꯃꯤꯟꯅꯅꯤꯡꯂꯕꯗꯤ ꯎꯆꯦꯛꯅ ꯌꯦꯜꯍꯤꯡꯊꯥꯎ, ꯃꯗꯨꯗ ꯅꯍꯥꯛ ꯁꯤꯔꯒꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯉꯥꯝꯕꯣꯝꯅ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯉꯥꯝꯕꯣꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯋꯥꯏꯅ ꯁꯔꯒꯗ ꯆꯠꯈꯤꯗꯨꯅ ꯁꯨꯏꯇꯤꯡꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯊꯧꯔꯥꯡ꯫ ꯌꯥꯝꯅ ꯆꯥꯎꯕ ꯎ ꯄꯥꯝꯕꯤꯗꯒꯤꯅ ꯑꯄꯤꯛꯄ ꯎꯍꯩ ꯄꯥꯜꯍꯟꯕ, ꯑꯗꯨꯒ ꯑꯄꯤꯛꯄ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯅ ꯑꯆꯧꯕ ꯃꯍꯩ ꯄꯥꯜꯍꯟꯕꯒꯤꯗꯃꯛꯇ ꯐꯤꯂꯣꯁꯣꯐꯔ ꯑꯃꯅ ꯏꯁꯣꯔꯕꯨ ꯆꯥꯡ ꯃꯥꯟꯅꯅ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯅꯤꯟꯗꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯣꯡꯃ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯡꯊꯤꯜ ꯑꯃꯗ ꯐꯤꯂꯣꯁꯣꯐꯔꯗꯨ ꯈꯨꯡꯒꯪ ꯑꯃꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯂꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ
ꯈꯣꯡꯅꯥꯡꯕꯣꯠ ꯃꯍꯩꯁꯤꯡꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯁꯨꯛ ꯆꯥꯎꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯗꯅ ꯃꯍꯩ ꯄꯤꯁꯛ ꯄꯤꯛꯅ ꯄꯥꯜꯂꯒ ꯈꯣꯡꯗ꯭ꯔꯨꯝ ꯑꯃꯗꯤ ꯃꯥꯏꯔꯦꯟꯅꯆꯤꯡꯕ ꯄꯥꯝꯕꯤꯁꯤꯡꯗꯅ ꯃꯍꯩ ꯆꯥꯎꯅ ꯆꯥꯎꯅ ꯄꯥꯜꯍꯜꯂꯤꯕꯁꯤ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯗ ꯑꯁꯣꯏꯕ ꯂꯩꯔꯦ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛ ꯇꯨꯝꯊꯈꯤ ꯄꯨꯡ ꯑꯃꯔꯣꯝ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯊꯛꯇ ꯈꯣꯡꯅꯥꯡꯕꯣꯠ ꯃꯍꯩ ꯀꯌꯥꯃꯔꯨꯝ ꯎꯆꯦꯛꯅ ꯅꯤꯛꯊꯔꯛꯄꯗꯒꯤ ꯀꯦꯜꯂꯛꯇꯨꯅ ꯇꯥꯔꯝꯕ ꯎꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯐꯤꯂꯣꯁꯣꯐꯔꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯁꯤ ꯀꯌꯥꯗ ꯃꯄꯨꯡ ꯐꯥꯈ꯭ꯔꯕꯅꯣ ꯀꯔꯤꯒꯨꯝꯕ ꯈꯣꯡꯅꯥꯡꯕꯣꯠ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯈꯣꯡꯅꯥꯡꯕꯣꯠꯅ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯆꯥꯎꯔꯝꯂꯕꯗꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯃꯈꯛꯇꯅ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛ ꯈꯨꯗꯛꯇ ꯁꯤꯔꯝꯒꯅꯤ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯗ ꯑꯁꯣꯏꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯨ ꯈꯨꯗꯛꯇ ꯈꯪꯖꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯅ ꯃꯤꯁꯤꯡ ꯑꯃꯗꯤ ꯁꯥꯁꯤꯡꯗ ꯆꯪꯖꯐꯝ ꯑꯃꯗꯤ ꯎꯔꯨꯝ ꯄꯤ ꯏꯁꯣꯔꯅ ꯈꯣꯡꯅꯥꯡꯕꯣꯠ ꯃꯍꯩꯁꯤꯡꯕꯨ ꯀꯔꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯅ ꯁꯦꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯨ ꯃꯁꯤꯅꯤ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯊꯧꯔꯥꯡꯒꯤꯗꯃꯛ ꯑꯉꯛꯄ ꯐꯪꯅ ꯊꯥꯒꯠꯆꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯦꯞꯂꯨꯔꯕ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯈꯥꯡ ꯀꯟꯕꯒꯤ ꯊꯧꯅꯥ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯤꯁ꯭ꯌ ꯑꯃꯅ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯊꯣꯏꯕ ꯒ꯭ꯌꯥꯟ ꯕ꯭ꯔꯍ꯭ꯃ ꯇꯠꯇ꯭ꯋ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯒꯨꯔꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯟꯇ꯭ꯔ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯗꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯥꯝꯂꯨꯗꯅ ꯏꯔꯦꯞ ꯂꯦꯞꯇꯕ ꯃꯈꯩ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯆꯍꯤ ꯑꯃ ꯁꯥꯙꯅꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗꯒꯤ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯂꯧꯔꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯤꯁ꯭ꯌ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯒꯠꯆꯔꯝꯃꯤ ꯒꯨꯔꯨꯖꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯒꯨꯔꯨꯅ ꯇꯥꯛꯄꯤꯕ ꯃꯟꯇ꯭ꯔꯗꯨ ꯆꯍꯤ ꯑꯃ ꯄꯨꯔꯥ ꯂꯦꯞꯇꯅ ꯁꯣꯟꯖꯈ꯭ꯔꯦ ꯃꯍꯥꯛꯅ ꯒꯨꯔꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯃꯉꯣꯟꯗ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯁꯣꯏꯗꯅꯃꯛ ꯄꯤꯕꯤꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯁꯤꯁ꯭ꯌꯗꯨ ꯂꯩ ꯍꯥꯏꯕ ꯈꯪꯖꯗꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯁꯨꯝꯆꯤꯠ ꯄꯥꯏꯔꯒ ꯒꯨꯔꯨꯗꯨꯅ ꯂꯩꯔꯤꯕ ꯑꯁ꯭ꯔꯝꯗꯨ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯗ ꯁꯤꯁ꯭ꯌꯗꯨꯒꯤ ꯃꯊꯛꯇ ꯎꯐꯨꯜ ꯇꯥꯈꯤꯔꯝꯃꯤ ꯁꯤꯁ꯭ꯌꯗꯨꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯑꯁ꯭ꯔꯝꯗ ꯂꯥꯛꯆꯕꯅꯤꯅ ꯎꯐꯨꯜꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯣꯠꯍꯟꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯈꯨ ꯈꯨ ꯀꯥꯝꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯒꯨꯔꯨ ꯑꯗꯨꯅ ꯗ꯭ꯔꯤꯁ꯭ꯌ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯒꯨꯔꯨꯗꯨꯅ ꯁꯤꯁ꯭ꯌꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯐꯪꯕ ꯌꯥꯈꯤꯔꯣꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯅꯨꯄꯤꯁꯤꯅ ꯁꯣꯏꯈꯤꯕꯗꯒꯤ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯎꯐꯨꯜ ꯈꯖꯤꯛꯇꯪ ꯇꯥꯈꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯃꯗꯨꯗ ꯈꯥꯡꯕ ꯐꯥꯎꯕ ꯉꯝꯖꯗꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯄꯤꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ ꯆꯍꯤ ꯑꯃꯒ ꯁꯥꯙꯅꯥ ꯇꯧꯔꯛꯈꯣ ꯑꯅꯤꯁꯨꯕ ꯆꯍꯤꯗꯨ ꯂꯣꯏꯔꯛꯄ ꯀꯥꯟꯗꯁꯨ ꯁꯤꯁ꯭ꯌꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯗ ꯁꯤꯁ꯭ꯌꯗꯨꯒꯤ ꯃꯊꯛꯇ ꯎꯐꯨꯜ ꯀꯌꯥꯃꯔꯨꯝ ꯇꯥꯍꯜꯂꯝꯃꯤ ꯍꯟꯗꯛꯇꯤ ꯁꯤꯁ꯭ꯌꯗꯨ ꯌꯦꯡꯊꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯒꯨꯔꯨꯒꯤ ꯃꯥ ꯌꯦꯡꯂꯒ ꯐꯨꯕꯃꯛꯇꯤ ꯐꯨꯔꯝꯗꯦ ꯁꯤꯁ꯭ꯌꯗꯨꯅ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯒꯨꯔꯨꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯐꯪꯕ ꯌꯥꯗ꯭ꯔꯤ ꯍꯧꯈꯤꯕ ꯆꯍꯤꯗꯅ ꯅꯍꯥꯛꯅ ꯂꯤꯜꯒꯤ ꯃꯇꯧꯁꯤꯡ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯨꯏꯒꯤ ꯃꯒꯨꯟꯁꯤꯡ ꯎꯠꯂꯤ ꯆꯠꯂꯨ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯒꯤ ꯃꯒꯨꯟꯁꯤꯡꯗꯣ ꯊꯥꯗꯣꯛꯂꯒ ꯂꯥꯛꯎ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯆꯍꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯁ꯭ꯌꯗꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯑꯁ꯭ꯔꯝꯗ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛꯃꯨꯛꯁꯨ ꯒꯨꯔꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯁ꯭ꯌꯒꯤ ꯃꯊꯛꯇ ꯑꯃꯣꯠꯄ ꯏꯁꯤꯡ ꯀꯌꯥꯃꯨꯛ ꯍꯩꯊꯔꯛꯂꯝꯃꯤ ꯁꯤꯁ꯭ꯌ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯝꯃꯤ ꯍꯦ ꯏꯃꯥ ꯑꯩꯅ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯈꯥꯡ ꯀꯟꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯑꯊꯣꯏꯕ ꯙꯔꯃ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯅ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯒꯨꯔꯨꯒꯤ ꯊꯧꯖꯥꯜ ꯁꯣꯏꯗꯅꯃꯛ ꯐꯪꯖꯔꯒꯅꯤ ꯑꯩꯅ ꯏꯃꯥꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯒꯅꯤ
ꯁꯤꯁ꯭ꯌꯗꯨꯅ ꯒꯨꯔꯨꯒꯤ ꯃꯃꯥꯡꯗ ꯈꯣꯡꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯦꯛ ꯈꯨꯔꯨꯝꯕꯒꯗꯤ ꯒꯨꯔꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯂꯝꯃꯤ꯫ "ꯏꯆꯥꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯐꯪꯕ ꯌꯥꯔꯒꯅꯤꯗꯣ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯀꯔꯃꯒꯤ ꯐꯜ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯅꯛꯅꯕ ꯈꯨꯡꯒꯪ ꯑꯃꯗ ꯍꯣꯡꯗꯨꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯒ ꯈꯨꯡꯒꯪꯗꯨ ꯌꯧꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯎꯃꯪ ꯐꯥꯎꯔꯒ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯇꯝꯕꯥꯛꯇ ꯍꯤꯞꯍꯜꯂꯒ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯥꯗꯨ ꯈꯣꯜ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ, ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯈꯤ꯫ ꯃꯃꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯂꯤꯜ ꯈꯥꯔꯧ ꯑꯃꯅ ꯃꯆꯥꯅꯨꯄꯥꯗꯨ ꯆꯤꯛꯂꯝꯂꯒ ꯃꯈꯨꯜꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯗꯨ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯃꯈꯛꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯈꯤꯕꯗꯨꯗ ꯃꯃꯥꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯇꯦꯡꯊꯥꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯂꯨꯠꯋꯥꯂꯥ ꯑꯃꯅ ꯃꯃꯥꯗꯨꯅ ꯇꯦꯡꯊꯥꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯀꯔꯤ ꯇꯧꯔꯦ?" ꯃꯃꯥꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯑꯃꯈꯛꯇ ꯉꯥꯏꯖꯕ ꯏꯆꯥꯅꯨꯄꯥꯁꯦ ꯂꯤꯜ ꯑꯃꯅ ꯆꯤꯛꯄꯗꯒꯤ ꯁꯤꯈ꯭ꯔꯦ." ꯂꯨꯠꯋꯥꯂꯥꯗꯨꯅ ꯂꯤꯜꯗꯨꯒꯤ ꯃꯈꯨꯜꯗꯨ ꯇꯧꯈꯥꯏꯔꯒ ꯂꯤꯜꯗꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯂꯨꯠꯋꯥꯂꯥꯗꯨꯒꯤ ꯃꯈꯨꯠꯁꯤꯡꯗꯨ ꯄꯥꯏꯔꯒ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯂꯤꯜꯗꯨꯕꯨ ꯀꯟꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ, ꯆꯥꯟꯕꯤꯗꯨꯅ ꯂꯤꯜ ꯈꯥꯔꯧꯗꯨ ꯍꯥꯠꯄꯤꯔꯨꯒꯅꯨ꯫ ꯅꯍꯥꯛꯅ ꯂꯤꯟꯗꯨ ꯍꯥꯠꯂꯒꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯤꯡꯒꯠꯂꯛꯂꯔꯣꯏ꯫ ꯖꯤꯕ ꯍꯥꯠꯂꯕꯗꯤ ꯄꯥꯞ ꯄꯨꯒꯅꯤ." ꯂꯨꯠꯋꯥꯂꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯁꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ ꯂꯤꯜꯗꯨꯅ ꯅꯣꯡꯃꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯑꯇꯣꯞꯄ ꯃꯤꯕꯨꯁꯨ ꯆꯤꯛꯂꯕ ꯌꯥꯏ꯫ ꯍꯨ ꯆꯦꯟꯕ ꯖꯤꯕꯁꯤꯡ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯅꯨꯄꯥ, ꯂꯤꯜ ꯈꯥꯔꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯆꯤꯛꯈꯤꯕꯁꯦ ꯕꯤꯙꯤꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕꯁꯤꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯇꯧꯈꯤꯕ ꯀꯔꯃꯒꯤ ꯐꯜꯅꯅꯤ꯫ ꯅꯍꯥꯜꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯂꯤꯜꯗꯨ ꯍꯥꯠꯈꯤꯕꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇ ꯂꯤꯜꯁꯤꯅ ꯏꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯁꯥꯅ ꯇꯧꯈꯤꯕ ꯀꯔꯃꯒꯤ ꯐꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯈꯛ ꯉꯝꯂꯣꯏ." ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯨꯠꯋꯥꯂꯥ ꯑꯗꯨꯅ ꯂꯤꯜꯗꯨ ꯍꯥꯠꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯇꯥꯏꯕꯪ ꯃꯦꯂꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯦꯂꯥ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯦꯂꯥꯗꯨꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯃꯔꯨꯝꯒꯤ ꯄꯣꯠ ꯆꯩ ꯖꯥꯠ ꯖꯥꯠ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯥ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯑꯆꯪꯃꯜ ꯗꯔꯀꯥꯔ ꯑꯣꯏꯍꯟꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥ ꯑꯃꯁꯨ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯂꯦꯝꯅ ꯃꯦꯂꯥ ꯌꯦꯡꯕꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡꯁꯨ ꯃꯦꯂꯥꯗꯨꯗꯒꯤ ꯂꯦꯝꯅ ꯂꯧꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯃꯔꯨꯝ ꯃꯦꯂꯥꯗꯨꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯌꯥꯝꯅ ꯃꯤꯍꯧ ꯆꯥꯎꯕ ꯄꯨꯛꯆꯦꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯨꯕ ꯉꯝꯕ ꯄꯣꯠꯁꯤꯡ ꯄꯨꯔꯒ ꯆꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯝꯅ ꯑꯈꯥꯡ ꯀꯟꯅ ꯃꯦꯂꯥꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯔꯤꯃꯠꯇ ꯄꯨꯗꯅ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯁꯥꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤꯒꯤ ꯁꯛꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯃꯦꯂꯥꯁꯤꯗ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯔꯥ? ꯅꯍꯥꯛꯅ ꯃꯦꯂꯥꯁꯤꯕꯨ ꯄꯥꯝꯗꯕꯔꯥ? ꯑꯩꯅ ꯃꯔꯝꯗꯨ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" ꯂꯩꯁꯥꯕꯤꯗꯨꯅ ꯆꯤꯡꯂꯦꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯦꯂꯥꯁꯤ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯃꯍꯥ ꯃꯦꯂꯥ ꯑꯃꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯣꯠ ꯆꯩ ꯖꯥꯠ ꯖꯥꯠ ꯎꯠꯄ ꯑꯇꯣꯞꯄ ꯃꯦꯂꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯤ꯫ ꯇꯁꯦꯡꯅꯃꯛ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯖꯩ." ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ, "ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯃꯦꯂꯥꯁꯤꯗꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯇꯪ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯂꯩꯁꯥꯕꯤꯗꯨꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯄꯥꯝꯕꯒꯤ ꯉꯝꯈꯩ ꯀꯗꯥꯏꯗꯅꯣ? ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯍꯧꯅ ꯈꯪꯕꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯌꯨ, ꯃꯗꯣ ꯅꯍꯥꯛꯀꯤ ꯑꯣꯏꯍꯟꯖꯒꯦ." ꯂꯩꯁꯥꯕꯤꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯃꯔꯤꯡ ꯃꯔꯥꯡꯕ ꯋꯥꯈꯜ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯉꯥꯛꯅ ꯆꯠꯄꯤꯕ ꯉꯝꯒꯗ꯭ꯔꯥ?
ꯅꯤꯡꯊꯧꯅ ꯈꯨꯝꯂꯝꯃꯤ, ꯏꯕꯦꯝꯃ ꯁꯣꯏꯗꯅꯃꯛ ꯉꯝꯒꯅꯤ, ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ? ꯂꯩꯁꯥꯕꯤꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯍꯥꯛꯇꯤ ꯏꯅꯤꯡꯊꯧ ꯈꯛꯇꯕꯨ ꯄꯥꯝꯖꯩ꯫ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯃꯦꯂꯥꯗ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯣꯠꯆꯩ ꯖꯥꯠ ꯖꯥꯠ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯃꯈꯩ ꯂꯩꯔꯤꯕ ꯐꯖꯈ꯭ꯔꯕ ꯃꯥꯂꯦꯝꯁꯤ ꯇꯥꯏꯕꯪ ꯃꯦꯂꯥꯅꯤ꯫ ꯏꯁꯣꯔꯅ ꯅꯤꯡꯊꯧꯗꯨꯅꯤ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯦꯂꯥꯒꯤ ꯃꯄꯨꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯥꯏꯕꯪ ꯃꯦꯂꯥꯗ ꯑꯁꯪꯃꯜ ꯄꯤꯗꯅ ꯂꯦꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯕ ꯉꯝꯕ ꯄꯣꯠ ꯃꯈꯩ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯤꯒꯤ ꯄꯣꯠꯁꯤꯡꯗꯨꯕꯨꯗꯤ ꯄꯥꯝꯖꯗꯕ, ꯑꯗꯨꯒ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯄꯨꯗꯨ ꯈꯛꯇꯕꯨꯗꯤ ꯄꯥꯝꯖꯕ ꯃꯤ ꯈꯔꯗꯤ ꯂꯩ꯫ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯇꯥꯡꯕ ꯃꯤ ꯈꯔꯁꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯆꯥꯡꯌꯦꯡ꯫ ꯄ꯭ꯔꯍꯂꯥꯗ ꯁ꯭ꯔꯤ ꯕꯤꯁꯅꯨ ꯅꯥꯔꯥꯌꯟꯒꯤ ꯑꯆꯥꯟꯕ ꯚꯛꯇ ꯑꯃ ꯑꯣꯏꯈꯤꯕꯇ ꯅꯠꯇꯅ ꯙꯔꯃ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯈꯤ꯫ ꯃꯉꯣꯟꯗ ꯊꯧꯖꯥꯟꯕꯤꯌꯨ, ꯈꯨꯗꯣꯜ ꯄꯤꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕ ꯌꯥꯎꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯟꯗ꯭ꯔꯗꯦꯕꯅ ꯄ꯭ꯔꯍꯂꯥꯗꯄꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯁꯛ ꯂꯣꯠꯂꯒ ꯕ꯭ꯔꯥꯍꯃꯟ ꯁꯥꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯍꯂꯥꯗꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯝꯃꯤ, ꯍꯦ ꯕ꯭ꯔꯥꯍꯃꯟ, ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ? ꯑꯩꯅ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯕ꯭ꯔꯥꯍꯃꯟꯕꯨ ꯄꯦꯜꯍꯟꯕ ꯉꯝꯒꯗꯒꯦ? ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯈꯨꯝꯃꯤ, ꯍꯦ ꯃꯍꯥꯔꯥꯖ, ꯅꯍꯥꯛꯀꯤ ꯑꯐꯕ ꯅꯒꯨꯟ ꯂꯝꯆꯠꯇꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯤ꯫ ꯄ꯭ꯔꯍꯂꯥꯗꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯃꯗꯨꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯂꯧꯕꯤꯔꯣ, ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯁꯥꯗꯨ ꯊꯨꯡꯕꯤꯔꯣ, ꯑꯩꯅ ꯑꯩꯒꯤ ꯏꯒꯨꯟ ꯃꯌꯥꯝꯗꯨ ꯄꯤꯖꯔꯕꯅꯤ꯫ ꯕ꯭ꯔꯥꯍꯃꯟꯗꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯝꯍꯠꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯍꯥ ꯑꯃ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯍꯂꯥꯗ ꯅꯤꯡꯊꯧꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯝꯃꯤ, ꯍꯦ ꯃꯍꯥꯁꯣꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯍꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯩ ꯃꯤꯡꯆꯠꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯐꯕ ꯒꯨꯟꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯄ꯭ꯔꯍꯂꯥꯗꯅ ꯃꯍꯥꯛꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯎꯈꯤ꯫ ꯄ꯭ꯔꯍꯂꯥꯗꯅ ꯍꯪꯉꯤ, ꯃꯍꯥꯁꯣꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯩ ꯊꯧꯅꯥꯅꯤ꯫ ꯒꯨꯟ ꯑꯃꯗꯤ ꯃꯤꯡꯆꯠ ꯌꯥꯎꯗꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫ ꯄ꯭ꯔꯍꯂꯥꯗꯅ ꯃꯍꯥꯛꯄꯨꯁꯨ ꯆꯠꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯨꯅꯃꯛ ꯁꯨꯝꯍꯠꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯊꯨꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯄ꯭ꯔꯍꯂꯥꯗꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, ꯍꯦ ꯏꯃꯥ, ꯅꯍꯥꯛꯄꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩꯅ ꯏꯃꯥ ꯅꯍꯥꯛꯄꯨ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯍꯥꯛ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯔꯥꯖ ꯂꯛꯁꯃꯤꯅꯤ꯫ ꯑꯩ ꯒꯨꯟ, ꯃꯤꯡꯆꯠ ꯑꯃꯁꯨꯡ ꯊꯧꯅꯥ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒꯦ꯫ ꯄ꯭ꯔꯍꯂꯥꯗꯅ ꯃꯍꯥꯛꯄꯨꯁꯨ ꯆꯠꯍꯟꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯊꯣꯔꯛꯄ ꯎꯔꯝꯃꯤ꯫ ꯄ꯭ꯔꯍꯂꯥꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯝꯃꯤ, ꯍꯦ ꯏꯃꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯏꯆꯥꯅꯨꯄꯥ, ꯑꯩꯍꯥꯛ ꯙꯔꯃꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯍꯥꯛ ꯃꯤꯡꯆꯠ, ꯒꯨꯟ, ꯊꯧꯅꯥ ꯑꯃꯗꯤ ꯔꯥꯖ ꯂꯛꯁꯃꯤ ꯃꯈꯣꯏ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏ ꯂꯩꯇꯕ ꯃꯐꯝꯗ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇꯦ꯫ ꯔꯥꯖ ꯂꯛꯁꯃꯤ ꯐꯥꯎꯕꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯍꯂꯥꯗꯅ ꯙꯔꯃꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯖꯔꯝꯃꯤ, ꯍꯦ ꯏꯃꯥ, ꯅꯆꯥꯗꯤ ꯒꯨꯟ, ꯃꯤꯡꯆꯠ, ꯊꯧꯅꯥ ꯑꯃꯗꯤ ꯔꯥꯖ ꯂꯛꯁꯃꯤ ꯃꯈꯣꯏ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯙꯔꯃ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛ ꯌꯥꯎꯗꯅꯗꯤ ꯑꯩꯍꯥꯛ ꯂꯩꯕ ꯉꯝꯂꯣꯏ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯅ ꯏꯃꯥꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯙꯔꯃꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯒ ꯌꯣꯛꯈꯠꯄꯤꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯑꯃꯒꯤꯗꯤ ꯃꯊꯧꯅꯤ꯫ ꯙꯔꯃꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯌꯨꯝꯐꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯁꯤ, ꯏꯃꯥ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯄ꯭ꯔꯍꯂꯥꯗꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯙꯔꯃꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯊꯃꯣꯏ ꯄꯦꯠꯊꯈꯤ, ꯑꯗꯨꯒ ꯃꯍꯥꯛ
प्रहलाद का अदुम लेमिनबदु याबिखि अतई कोनुंग थादुक्तुना चटखिबा पुमनमक कोनुंगदा अमुक हन्ना हलकलाम्मे अदुगा प्रहलादता हाइजरकलाम्मे अखोइसु धर्म की लाइरिंबी याउदनादी लैबा ngamloi मरम अदुना अखोइ अमुक महाराज का लेमिनजरगे धर्म की साजल सानरगता फंखिबा प्रहलाद की अथोइबा मतिक मगुन अदुबु मालेम असिदा खुदम पिदुना ताके हाइबगिदमक इंद्रदेवना प्रहलादपु सांग यंखिबनी।